Bhanumati sauna Ladiagi mamaida kupak na thai. Aduga Nangna aduk yamna pangisi kaygino. Ha? Adugamba ama layra hairabadi matung induna chatkiba yadro. Ima, siba aigi kari iralno. Aduk pangba nang risi zakro. Miya mangsida imaisi karamna thangatuna chatkani. Ngangba yaba khara nganglamaga Bhanumati thokre. Lady phone do hanjin nongdren gi number du da tawduna yengi. Chatlasu paikhalakte. Lady phone number anauba amadagi amuk tawduna yengi. Kona thangda nongdren du paikhalai. Hello? Da nongdren, kaino nang khalise? Phone tawi paidi. Nanggi asingba wa ama hayo. Nang hauji karai da leige. Ai lawba lao. Kanana tawrise? Tawraknaba misi yam laikhrabagi mawng ni ne. Lady aro. Oh, ningbadi ningsing amidana. Kaidobagi ningsing oidoino. Ado haujikse ai Manipurda laitaba sidanini. Ai hei thoklakpaga thainarasi. Nang karam kan thoklakani? Thoklaga haidabi amuk tawdoira. Phagi nate. Haujik aigi condition se yamna lurabani da nongdren. Nongdren somda khajik sauningba phawri. Adubu phatharaga themduna hairi. Adu phana oirasu aigi thabakse hundo amaga lakpadu yaroine ledia. Ai lakanda phajana khanarasi. Thamage ko. Ngasina wahaido hairamaga hayeng nestigi number sina tawba phone chu amuk pairo oida boiramgani. Aina loina khangabani. Nongdren na khumaktabi nupi amana wangang lakpadu tabada ledia di yamna saurami. Karino da nongdren nang thabaki chatli haibadaine. Kanano hauji wangang laiba nupido. Ledia line check ya nongai boidi. Ai am da thamge ko. Hello? Da nongdren. Hello? Nongdren phone du phat kak thalaga magi maningda lepi ba nupi du da onchilaga. Nangonda ina ka da leram haiba natro. Ai di dadana changap da baduda changake leram. Nupi do asi hairamaga sauna changki. Nongdren mama da phone tawri. Adubu pairak da baduda amuk hana tawge tawringai. Sana hanbigi message ama lai. Kona tawrake. Napaga wari sanari. Nongdren message to paraba matung phone du lok tawsilaga ka manung da changki. Maikai amadana sana hanbina haikhiba wadu tahauraba lalit na hairaklami. Nang na hujik haikhiba wadu amuk ka hairo. Makhoi baba aibu kari haikhigene. Nang aigi khuphu khangningbra. Aina irenjana hangingai khomobana phabra natraga karino mi makhoi baba ai thabak yamni yami kai thial su tawribani. Nacha nupa sakta aduna kanagi machada mukari tawrame hairino. Handa mukti sel tingna migi machin men bado ai tawraroi. Nacha nupa du karai leike kautho aduga lohong thopirasi. Icha angang yamna oirida. Nupa ni kaino. Kharasu ngautradi kaino. Tungda ningamdaba lakadaba thabakdudi tawhanganuni. Kayam yame. Magidamak aina migi makhong kondida khakai ngangnarurise. Haisu haibani. Mayambagadi onthokna khenakre. Ho amana aina pokpa. Aduga amana niya. Mama aphabigi machani dana. Oi, taningde ko. Mi su yam tin khalaklaba matam sida. Aduga muwangang sangang du torakano. Wari sanaringai nongdren phone tawsilai. Lalitna. Kanana tawraido. Payo. Company ni. Asi hairaga phone du ka aga message oina thaki. Lalitna. Tawnu ko noi tawnu. Hayeng lekai mangde ijatagadaba thabak tawnu. Yare. Makhoi babagi ichagi thabak tanya. Akaiba kaisu nang haloi. Aigi ichagi di kaisu wabirunu. Mama ai leijari. Adugi wangang du tawnu haibanine. Matam leiba kibikta. Makhoi babana na cha ani sida manaba mi yengba leiti. Nayambadi adu oikre. Nangde adu tawi ada tawidana. Icha du da ngangbiba chaibiba. Lairik haidedana icha nate haiba yagadro. Lairik haitabada natte ne made. Arembada manghanba haiba masu yaurine. Mama sasida. Kayamuk yamne icha sina manghan takhalage hairisibo. Hawbadagi loiba phawba ikhatpiro. Mama aina loina singamage. Mama, nanggi watashidi. Aidi noktom dongninge eda. Aigi irandu
ꯑꯩꯒꯤ ꯏꯔꯟꯗ ꯑꯃꯨꯛ ꯁꯤꯡꯗꯧꯔꯤꯅꯤꯅꯦ ꯍꯥ ꯃꯈꯣꯏ ꯕꯕꯥꯅ ꯁꯥꯕꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯁꯣꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯑꯒ ꯑꯣꯏꯔꯁꯨ ꯁꯤꯡꯉꯝꯅꯤ ꯅꯨꯡꯉꯥꯏꯗ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗꯤ ꯑꯩꯅ ꯂꯩꯈꯤꯗꯕꯅꯤꯅꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯡꯉꯝꯅꯤꯌꯦ ꯑꯩꯅ ꯁꯤꯡꯉꯝꯅꯤꯗꯤ ꯁꯤꯡꯉꯝꯅꯤ ꯃꯈꯣꯏ ꯕꯕꯥꯗꯤ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧꯒ ꯂꯩꯃꯤꯟꯅꯖꯍꯧ ꯂꯂꯤꯠꯅ ꯂꯩꯍꯧꯒꯦ ꯑꯩꯈꯣꯏꯗꯤ ꯂꯩꯖꯍꯧ ꯂꯩꯖꯍꯧ ꯅꯨꯡꯁꯤꯔꯝꯃꯅꯤ ꯌꯥꯝꯅ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯐꯦꯠ ꯂꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯂꯂꯤꯠꯁꯨ ꯋꯥꯈꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯈꯜꯂꯤ ꯋꯥꯈꯜꯗ ꯀꯩꯐꯥꯅ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝ ꯁꯥꯎꯗꯨꯅ ꯂꯩꯔꯒꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯂꯂꯤꯠꯀꯤ ꯍꯛ ꯑꯃꯠꯇ ꯂꯩꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯀꯩꯐꯥꯕꯨ ꯊꯦꯝꯁꯤꯒꯦ ꯈꯟꯅ ꯐꯝꯗꯨꯅ ꯂꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯉꯁꯥꯏꯒꯤ ꯂꯤꯛꯇꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥ ꯐꯣꯟ ꯇꯧꯔꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯛꯈꯠꯂꯒ ꯇꯞꯂꯞꯅ ꯍꯜꯂꯣ ꯗꯣꯛꯇꯔ ꯕꯥꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯞꯂꯨꯔꯦ ꯈꯪꯂꯕ ꯀꯩꯐꯥꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯁꯅꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯂꯥꯛꯎꯔꯥ ꯍꯧꯖꯤꯛ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯗꯤꯌꯦ ꯑꯗꯨꯒ ꯅꯪꯅ ꯀꯞꯄꯤꯅ ꯀꯩꯒꯤ ꯅꯔꯣꯜ ꯁꯦꯡꯉꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯨ ꯗꯣꯛꯇꯔ ꯕꯥꯕꯨ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏꯔꯣ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯅꯪꯒꯤ ꯃꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯗꯨꯒꯤ ꯃꯔꯝꯗꯣ ꯅꯪ ꯑꯣꯏꯔꯤꯗꯨ ꯑꯣꯏꯐꯝ ꯊꯣꯛꯇꯦꯗ ꯑꯗꯨꯒ ꯃꯆꯥ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯃꯇꯝꯗ ꯃꯃꯥ ꯂꯩꯈꯤꯗꯕꯁꯦ ꯅꯪ ꯈꯛꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯃꯥ ꯂꯩꯈꯤꯗꯕꯗꯣ ꯑꯉꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯇꯔꯨ ꯇꯔꯨꯔꯕ ꯊꯋꯥꯏ ꯑꯗꯨꯗ ꯃꯤꯍꯠꯄ ꯅꯠꯇ꯭ꯔꯒ ꯃꯤꯍꯠꯄꯤ ꯃꯤꯡꯊꯣꯟ ꯄꯤꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯑꯗꯨ ꯁꯅꯥ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯥ ꯍꯥꯏꯐꯝ ꯋꯥꯔꯤ ꯇꯝꯊꯣꯛꯐꯝꯗꯣ ꯑꯩ ꯑꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯇꯥꯔꯒꯦ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯒꯦ ꯇꯧꯕꯁꯤꯗ ꯋꯥꯔꯤꯒꯤ ꯗꯥꯏꯂꯣꯛ ꯃꯥꯟꯕ ꯈꯔ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯁꯦꯠ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯉꯁꯥꯏ ꯀꯩꯗꯧꯔꯕ ꯉꯁꯥꯏ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯊꯥꯔꯛꯑꯝꯃꯦ ꯃꯥ ꯍꯥꯏꯗꯤ ꯀꯅꯥ ꯌꯥꯡꯒꯣꯏ ꯁꯅꯥ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯕ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯑꯩ ꯐꯥꯒꯤꯗꯒꯤ ꯁꯥꯎꯔꯛꯇꯅꯅꯦ ꯆꯠꯂꯒ ꯑꯍꯟ ꯋꯥꯔꯧꯅꯤ ꯉꯁꯤ ꯂꯤꯛ ꯑꯃ ꯊꯤꯜꯂꯛꯑꯝꯕ ꯂꯤꯛꯇꯣ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯕ ꯐꯣꯇꯣ ꯑꯃꯗ ꯎꯈꯤꯕ ꯑꯗꯨꯗ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯅꯤ ꯀꯩꯐꯥ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯗꯣꯛꯇꯔ ꯕꯥꯕꯨ ꯄꯥꯏꯔꯤꯕꯣ ꯀꯩꯗꯧꯔꯒꯦ ꯄꯥꯏꯔꯤꯌꯦ ꯑꯩꯗꯤ ꯅꯪ ꯑꯃꯨꯛ ꯀꯞꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯍꯪꯆꯤꯠ ꯏꯃꯥꯟꯅꯕꯤ ꯈꯔ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯩ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯆꯥꯛ ꯆꯥꯅꯁꯦꯌꯦ ꯕ꯭ꯔꯥꯏꯠ ꯇꯨ ꯕꯤ ꯀꯥꯏꯗꯣ ꯈꯪꯈ꯭ꯔꯄꯣꯠꯅꯤ ꯌꯥꯝ ꯈꯪꯕ ꯅꯠꯇꯦꯗ ꯈꯤꯇꯪ ꯈꯪꯕꯅꯦ ꯆꯥꯅꯧ ꯀꯩꯗꯧꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯟꯅꯗꯣꯏꯕ ꯑꯩꯗꯤ ꯌꯦꯟ ꯅꯠꯇꯅ ꯆꯥꯗꯦꯗ ꯑꯗꯨꯅ ꯌꯦꯟ ꯑꯗꯨꯝ ꯇꯧꯔꯅꯤ ꯀꯩꯐꯥ ꯉꯁꯤ ꯑꯃꯨꯛ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯔꯝꯗ ꯑꯅꯧꯕ ꯋꯥ ꯑꯃꯃꯨꯛ ꯈꯪꯖꯤꯜꯍꯧꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯝꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯃꯤꯠ ꯃꯃꯥꯏ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯨꯃꯥꯔꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯍꯪꯂꯛꯏ ꯕꯦꯃꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯉꯟꯅ ꯍꯧꯒꯠꯂꯤꯅꯣ ꯉꯟꯃꯜꯂꯤ ꯏꯪꯉꯤ ꯅꯥꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯅꯠꯇꯦ ꯁꯤꯗꯤ ꯅꯌꯨꯝꯅꯤ ꯀꯨꯁꯤ ꯇꯧꯈꯣ ꯑꯩꯅ ꯌꯥꯏ ꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯞꯂꯞꯅ ꯀꯩꯁꯨ ꯇꯧꯗꯦꯗꯅꯤꯅꯦ ꯀꯀꯥ ꯉꯔꯥꯡꯗꯣ ꯈꯔ ꯊꯦꯡꯅ ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯉꯒ ꯂꯩꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯑꯩꯈꯣꯏꯗꯤ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯨꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯃꯥꯔꯅ ꯍꯣꯔꯦꯟꯅꯦ ꯑꯦꯌꯔꯄꯣꯔꯠꯇ ꯑꯉꯥꯡ ꯂꯧꯕ ꯆꯠꯄꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ ꯅꯪꯁꯨ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯣꯏꯅꯦ ꯈꯔ ꯄꯨꯕꯤꯌꯨ ꯈꯣꯏꯕꯤ ꯑꯃꯒ ꯇꯧꯔꯒ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥꯁꯨ ꯈꯔ ꯍꯦꯛ ꯂꯩꯔꯛꯎ ꯌꯥꯅꯤꯗ ꯀꯀꯥ ꯑꯩ ꯆꯠꯇ꯭ꯔꯁꯨ ꯍꯩꯃꯥ ꯀꯣꯛ ꯆꯠꯂꯨꯁꯨ ꯀꯩꯗꯧꯒꯦ ꯍꯣꯏꯁꯦ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ
ꯀꯩꯐꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯁꯣꯝꯗ ꯅꯨꯄꯥꯁꯤꯁꯨ ꯄꯦꯁꯦꯟ ꯑꯃꯒꯤ ꯐꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯅꯤ ꯐꯥꯏꯜꯗꯨ ꯈꯨꯝꯖꯤꯜꯂꯒ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯠ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯁꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯜꯂꯣ ꯗꯣꯛꯇꯔ ꯕꯥꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯅꯪꯉꯣꯟꯗꯒꯤ ꯂꯨꯕ ꯑꯇꯩ ꯊꯕꯛ ꯂꯩꯇꯦꯗ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯗꯣ ꯍꯥꯏꯌꯨꯅꯤ ꯀꯀꯥꯅ ꯍꯣꯔꯦꯟ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯁꯦ ꯍꯥꯏ ꯆꯠꯂꯨꯁꯣꯔꯥ ꯆꯠꯂꯨꯁꯨ ꯀꯩꯗꯧꯒꯦ ꯑꯗꯨꯔꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯁꯦ ꯍꯣꯏ ꯗꯣꯛꯇꯔꯗ ꯍꯪꯉꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯈꯪꯉꯤꯗ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯃꯣꯛꯑꯝꯅꯤ ꯍꯥꯏꯗꯤ ꯈꯪꯗꯕ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟꯗꯨ ꯊꯝꯅꯔꯀꯥꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯑꯒ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗ ꯍꯥꯏꯔꯛꯏ ꯅꯤꯅꯦ ꯀꯀꯥ ꯑꯦꯌꯔꯄꯣꯔꯠ ꯆꯠꯄꯗꯣ ꯑꯩ ꯌꯥꯎꯔꯒꯦ ꯀꯨꯃꯥꯔꯅ ꯆꯠꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯑꯩꯗꯤꯅꯦ ꯀꯦꯅ ꯃꯧꯅ ꯊꯝꯕꯅꯤꯅ ꯊꯕꯛ ꯑꯃꯠꯇ ꯍꯩꯔꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯤꯅꯤ ꯑꯗꯨꯒꯗꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯆꯨ ꯌꯥꯝꯅ ꯇꯥꯅ ꯇꯧꯔꯛꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯨꯃꯥꯔꯗꯨ ꯋꯥꯃꯇ ꯍꯥꯏꯗ ꯅꯣꯛꯇꯨꯅ ꯇꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯌꯥꯎꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯂꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯆꯠꯂꯣꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯤꯅꯠ 10ꯃꯨꯛ ꯉꯥꯏꯔꯀꯥꯟꯗ ꯉꯥꯏꯔꯤꯕ ꯐ꯭ꯂꯥꯏꯠꯇꯨ ꯂꯦꯟꯗꯤꯡ ꯇꯧꯔꯔꯤ ꯀꯨꯏꯅ ꯉꯥꯏꯅꯗꯦ ꯂꯩꯁꯤꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯒꯦꯖ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯀꯨꯃꯥꯔꯅ ꯂꯒꯦꯖꯇꯨ ꯂꯧꯕꯤꯔꯒ ꯆꯇꯣꯝꯕꯤ ꯅꯪꯗꯤ ꯑꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯕꯥꯆꯣ ꯅꯪꯅ ꯏꯟꯗꯥꯏꯔꯦꯛꯇ ꯍꯥꯏꯔꯤꯅꯦ ꯇꯧꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯁꯤꯡꯈ꯭ꯔꯄꯣꯠꯅꯦ ꯑꯩ ꯏꯆꯥꯁꯤ ꯑꯗꯣ ꯕꯥꯆꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃꯁꯤꯕꯣ ꯅꯣꯏꯗ ꯀꯩ ꯐꯒꯤ ꯑꯗꯨꯏ ꯃꯤꯗꯣ ꯂꯨꯍꯣꯡꯉꯕꯣ ꯃꯥꯅꯦ ꯑꯩꯅ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯑꯃ ꯍꯥꯏꯕꯗꯣ ꯐꯔꯦꯗ ꯑꯩ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯤ ꯍꯜꯂꯛꯄꯗ ꯕꯖꯥꯔꯗ ꯆꯪꯂꯒ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯂꯥꯛꯄꯗꯨ ꯄꯜꯉꯥꯛꯄꯅ ꯎꯔꯗꯨꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯕꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯎꯗ꯭ꯔꯁꯨ ꯂꯩꯁꯤꯅ ꯎꯔꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯏ ꯆꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯥꯛꯏ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯄꯜꯉꯥꯛꯄ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯤꯗꯗꯤ ꯈꯪꯗꯦꯗ ꯀꯅꯥꯅꯣꯕ ꯑꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯃꯥꯟꯕ ꯑꯗꯨꯗ ꯍꯪꯕꯅꯤ ꯁꯤ ꯐꯖꯩꯌꯦ ꯆꯦ ꯆꯦꯗ ꯄꯛꯆꯅꯤ ꯃꯃꯦ ꯁꯤꯅ ꯐꯖꯗ꯭ꯔꯣ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯪꯕꯨ ꯀꯔꯝꯕ ꯄꯥꯝꯒꯦ ꯅꯤꯅꯦ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯝꯕꯗꯨ ꯏꯁꯨꯛ ꯑꯃꯨꯛ ꯁꯨꯛꯊꯈ꯭ꯔꯦ ꯄꯜꯉꯥꯛꯄꯁꯨ ꯄꯣꯠ ꯂꯩꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯄꯣꯠ ꯌꯣꯟꯕꯤꯗꯨꯅ ꯏꯆꯥ ꯅꯨꯄꯤꯔꯥ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯆꯨ ꯑꯃ ꯍꯦꯛꯇ ꯄꯛꯀꯅꯤꯗ ꯑꯁꯨꯝꯅ ꯂꯩꯒꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯒꯥꯔꯤ ꯈꯥꯝꯍꯧꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ ꯀꯨꯃꯥꯔꯅ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯑꯍꯟ ꯑꯃ ꯌꯥꯎꯏꯗꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯟꯁꯨ ꯆꯞ ꯍꯦꯛꯇ ꯃꯥꯟꯅꯁꯤꯟꯈꯤ ꯁꯅꯥ ꯅꯈꯣꯏ ꯀꯀꯥꯁꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯋꯥ ꯉꯥꯡꯗꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯁꯨꯝꯅ ꯒꯥꯔꯤ ꯀꯥꯗꯨꯅ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯄꯜꯉꯥꯛꯄꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯏ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯃꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯄꯜꯉꯥꯛꯄꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯁꯅꯥꯔꯦꯝꯕꯤꯗꯨ ꯃꯃꯤꯠꯇꯤ ꯄꯥꯡꯂꯤ ꯑꯗꯨꯕꯨ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯡꯁꯥꯕꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯅꯥꯔꯦꯝꯕꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯀꯨꯏꯅ ꯅꯣꯡꯁꯥꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯅꯣꯡꯁꯥꯕ ꯕꯤꯃꯣꯂꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤ ꯕꯤꯃꯣꯂꯥꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯁꯤꯗꯩꯗꯤ ꯂꯥꯛꯑꯅꯨ ꯑꯩꯈꯣꯏꯁꯨ ꯗꯤꯆꯥꯔꯖ ꯇꯧꯔꯅꯤ ꯋꯥꯗꯦꯗ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣꯅꯤꯅꯦ ꯕꯤꯃꯣꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯒꯨꯝꯅ ꯇꯧꯈꯤꯗ꯭ꯔꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯅꯣꯡꯁꯥꯕꯅ ꯅꯤꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯤꯃꯣꯂꯥ ꯈꯨꯃꯛꯇꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯒꯨꯝ ꯅꯣꯡꯁꯥꯕꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯒ ꯃꯄꯥꯅ "ꯑꯩ ꯅꯪ ꯉꯥꯏꯈꯣ ꯋꯥꯔꯤ ꯁꯥꯈꯤꯁꯤ." ꯅꯣꯡꯁꯥꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯃꯛꯏ꯫ ꯃꯄꯥꯅ "ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ." "ꯄꯥꯕꯨꯡ, ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤ." "ꯀꯣꯟꯊꯕ ꯌꯥꯔꯣꯏꯅꯦ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯑꯣꯏꯔꯣꯏꯗꯕꯗꯗꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ." ꯅꯣꯡꯁꯥꯕ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫